ngasi aikhoi mikap thok haudrabadi furup asi mutkiba yabagi akiba chaungna lei maramaduna amata oibagi wakhalon ama sagat minanaba aikhoigi anoba langongi paujel pubalam sangkhongchat asi chatpani haina Manipur Youth League mayolgi kanbena Asem Prince na phongdurakle wafam asi haukiba tangkundagi mayolna sinduna kangladagi lamthaba haukiba aikhoigi anoba langongi paujel pubalam sangkhongchatki ngasi mangani suba numit ki oina moirang kumam laikai dagi khongsan ba haukiba khongchat adugi saruk moina ibudong thangjing khuromba lakpada mahang phongdokibane Paumi singa unaba mada Prince na hai mayol gi lamsang khongchat asida Manipur gi miyamna angamba thakta mateng pirakpa sigi damak miyambu haingai leitana thagap fa phongdokle numit kunga mathoida kilometer chatruk sangna chatkadaba khongchat asigi makha tarakpa singdasu miyamna mapung phana sagat piu khongchat asina miyamda piriba paujel di aikhogi furup asi kannaba amadi furup asi mising yamna bo hotna bane aikhogi naha sing mikap thoktuna furup asi kannaba hotna rasi haibagi pandamda khongchat asi chatpane khongchat asi mathang chahi gi January 8 da Kanchipur da leiba ining thau gambir singgi khubamda loishingani haina so Prince na makhatana phongdokhe ngasi mangani suba numit ki moirang kumam laikai digi lamthaba haukiba khongchat adu kumbi bazar da panthumfam oiduna mifam aduda miyamgi mifam masu pangthokhe kumbi fawba chatkiba khongchat aduda lambi gi nak yata miyamna khongchat loising adubu pungning thogat poina lei pareng hukhi amadi apunbagi kholau kya lauminakhe khongchat aduda moirang kendra apunba maira pai bi imalov mampil amasung moirang kumam laikai gi maira pai bi singsu saruyakhe Kumbi Assembly Constituency yokshilakpada kumbi gi miyamna mayol gi thomi sing amadi khongchat aduda saruk yariba singbu taramna okhi Mafam kunchaga mapan haujar kan chachakadaba kilometer satruk nya da pazara kanda asi cross tongjakadaba khongchat amakakni akhoigi loisanbagi khongchat asi pantumpham asi January gi tang 8 da Kabir Singh Maharaj ki complex Kanchipur leba complex da koi lamthumpham oijagani hairiba khongchat asigi mapung oiba bandamadu thamjara kanda aikhoina ngasi mak mikap thogdaba targadi aikhoigi mirol asa mutkhagani habisimadi miyamgi reality ni maramaduna akoi social response ama apunbagi pangalam sakabina duna aikoi Tingnan mo na siya